Contract lecturer sing regular tahalabasu madugi process loishindaba amadi regular pay pi dabagi mayokta Lecturer Association of Manipur 2018 batch ki oja singna tha asigi kunmathoi pen down strike changsiliba asida Chawyaima Higher Secondary School Touba gi oinasu oja taramatoina khongjang asida saruk yakhibana Chang Naina ningthina class tawba ngamdre maramaduna Mahi tamba fanghanbiyu haina mahairoi singna ngasi khongjang changsinkhre School asigi yamlaba mahairoi singna Touba Police Station gi manak National Highway 102 gi nakalda sangna leppaga loinana kholau kaya lauduna changsinkhiba khongjang aduga mari leinana School asigi mahairoi amana phongdorakpada School asigi mahairoi singna mahai ningthina tamba fanglaktaba numit humni sujilakle Kari maram gino haina thigatlubada oja singna strike yaukibana oiramle lengakna oja singbu miraiba tawbiganu oja singi maram chaba demand lengakna piduna mahairoi singbu lairik tamba fanghanbiyu haiki Makan matengi maruena stream kuding magda oja totally soalnya second drama tuh sih difang tuh sih maru berkanda pen down spec tuh sih maru berkanda sih angang sih aduh kita sabu pire Prinsipal amadi oja sing unama pokpai ada kange maram masina state government na yabi di matungin na kugis and non strike to biliba etogi kalip side tare etogi teachers community gi makoi ju kami laga tungda holo provision bilen sigi singa sigi ju kami laga kanda khaba kubira kani habi sa tawi jadi oda sing ba sa thari ba strike asina akoi na mapung phadna Hai taman bagi sistem ama hai bodo akoi ore aduna mathang thaiga je thaga doi ba akoi brother sana ba skoba tawdabana makoi nu yang awaba ma mayong nare maruina akoi class 11 su mathang thaiga gi council da mani hai ba ma akoi da wafang ama leijare masla jun da February fawba thawga doi ba lai sida akoi du social level skoba tawroi da habi gi anda pakhat ba ma fawjare aduna laigang singna minyang sangiduna oda sing ya ba se bina view Higher Secondary ki lecturer singna changsiliba pen down strike na Kakching Higher Secondary School da su chawna chaitheng piri School asigi English amasung Manipuri subject singi class ta chawna khudong chadaba mayok nare haina School asida class 12 tamlibi nongmaithem Priyadesini Kaubi mahairoi amana pendaba phongdorakli Oja singi strike asina makhata na chatharaklabadi syllabus lotion ba ngamdabadagi mahairoi singda awat pakaya lehauragani maramaduna khongjang changsiliba oja singa lenga kayana ba ama puraktuna Mahausagum ningthina mahitamba fanghanbiyu haina lenga ki pukning jingsilakli amaromda school asigi vice principal nongmaithem Sunita na phongdorakhibada Pen down strike na school asige academic atmosphere da chawna akaiba piri school asida nongna regular takhiba oja tara yauri khongjang changsin bada oja sing asi yaukibana English amasung Manipuri subject singi class ningthina lawba ngamdana leiri lengangna thubada wathok asi loishinbiyu haiki Mamangi tangpun ga mathoidagi mogi pen down strike ama tawki aduna maram oiduna aikhogi school da Kugi school gi oinadi oja tarani masida yaurisi oja tarasida mainly yamna maru oiribadi English ki department sidi okogi oja sikhaktana puba department oibana English ki perot sima adum horaba adagi akogi regular oja si Manipuri gi amagakta leibani adagi mogi sigi kangudagi oja ani khak amaga punna pubane ba aduna Manipuri sima su class full tawba ngamdre English sima pura hore aduna akogi school da Mogi strike si haugi badagi suki matik period arrange tawbada khudong thiba thoklaba adagi angang chingchi sarang naraga class phajana tawba ngamdabagi problem mayam ama leibasina maram oiduna aduna sarkar gi maigei dagi oja singchiga yanaraga athubu matamgi manungda khoigi demand ji yasinaduna hanagi normal class tu chathabina bagi damakta Haijari. Aikhoigi syllabus cover tawrakpa ngamlaroidra haiba sigi mi paiba masu aikhoi isada phaujari maram asina oiraga sarkarna oja singa yanaba ama pubiraktuna aikhoigi hanagi oiramba academic atmosphere do amukhana pubirau